Akispani Imphal Nolini Devi na pau pazari ahanbada maruiba pau Mukhimantri N Biren hairi Raija sigi tungan ba kanglupsingi phungawari na singba kaya asi hawulakliba mirol da khanghalabadi amata oibagi saktam sagatpada achauba mateng oigani Works Mantri TS Bisojena hairi Sing amasung tampaki miyamna amana amagi awaba kudong sadaba kaya khangbiba ngamlaba matamdata kunai asida nungsi sanaba puraktuna chawkhatpa ngamgani Justice Puligoru Venkata Sanjay Kumar Hayeng Manipur High Court ki Chief Justice oina wasak lawrakani Manipur da haukiba pung kunmari da COVID ki anoba case taratare thengnaki mioi amata sibagi pau leite amasung healthcare workers singda COVID-19 ki anisuba dose ki vaccine ngasidagi kappa hokre Lebak asina malim gilaichat oiriba COVID-19 ki mayokta punna amata oina lanthengari lamdam siki niyam na sakang naraba miyoy kaya nasu lanpham asida mai pakna bagidamak Akasbani Imphal ki ipawgi khutangda ipum khudimak na araiba thawung ahum face mask uppa amaga puttaruk lapna na leinaba mai mit amadi khutcha toina hamdoktuna tarutana na thamnaba apil tawri Akasbani Imphal ki isai mayek iba Brojendro Wahengsana COVID-19 dagi ngakthoknaba miyamda apil tawratuna hai Mayambu Brojendro Wahengsana kurumjari COVID-19 laisat asidagi ngakthoknaba khwaidagi faraba pambaidi section ba haibasina oiri sarkarna laisat asi thingnaba honariba asigi mathakta ekoi pumnamaknasu bhab taminaduna laisat asidagi ngakthoknanaba tangai phadaba niyom ahumkhak ngakna chaminasi ahanbada ekoi khudingmakna yumdagi mapan hek thorakpaga face mask soidana upsi anisubada Sapon natraga hand wash sinaduna khutsa seng hamdoksi loinana subada mi amaga gi marakta puttaruki social distancing thamsi section bahaibasina isa ekoi gi nungsiroba imung manung amadi miyambu laisat asidagi soiduna maki kanba ngamgadawribani mayambu amuka hanna kurumjari Haujik mapungoiba pau Mukhimantri Nongthombam Biren Singh na hairi Raija sigi tungan ba kanglup singi thaina dagi leraklaba phunga wari na singba kaya si kupna thijinduna hawgalagiba mirol da khangalabadi lamdam asida ing tappa nungsi sanaba amadi amate oibagi saktam sagatpada achauba mateng oigani Imphal ki hotel Classic Grande da pangthokiba mau maram amasung paumai gi phunga wari singi comic lyric ama phongbagi thauramda Mukhimantri na hai Itihas haibasi semjin sajinba yaroi thaina oiramba taseng ba wafam kayadu phungawari singda yauri aduna phungawari sing asigi matangda kupna thijilabadi lamdam sigi atsumba itihas puthokpada su sauna mateng oigani Raija sigi manung hunjinba mafam singda chatuna singumba thaina dagi leraklaba phungawari hungna lonjet amadi atai thokdok kayagi matangda hena kupna thijinabaju Mukhimantri na miyamda apil tokhi Unsagi udasing Ibidi ba yepidi ba tawbidi bisingo adun ariba aigi tim mangala ye adu mangkangai unange kujiki aigi tim siga unaragadi kujiki hari ba phokter asing ba mayamse ukhuldusu thaiba yaro to kana gumba community grana history thai di kan tawri ni madu yaro history di thaiba yaro history di ariba hoki bisingo chumna lai bisingo Madu akwena se do konto konjin do bi yaro adu na folk tale side da hai ba mayam se do ina happy da de ko man puse na ing jing na khajana ko yang sinana legini Tungtap Manipur Myanmar Connection and Indic Perspective Cover Intellectual Forum of North East ke lari kamasu Mukhimantri na Imphal ki Zen Dance Academy da phongki Works Mantri Thongam Bisojit Singh na hairi Sing amasung tampaki miyamna amana amagi awaba kudong sadaba kaya khangbiba ngamlaba matamdata kunai asida nungsi sanaba puraktuna raija si sakhatpa mafam ama ohinba ngamgani Noni zila ki anoba DC office ama lupa koti tara mangarom tangna longmai part 1 da sagadoriba adu yangsin basat pada Sri Bisojena hai ganatantra gi asengba wahan thokti sangbidan gi amasung rajnaitik oiba hak animak phanghan bahaibasini Mantri na hai DC office sana bagi work program hanana ayaba pibaga loinana paisa kai thokle
Singi Ladiba Chinina Kuna Maxingsina, Aqua Tampakali, Posiki, concern Oibiba, Hybadi, Carino having the Awa and the Kanaba, Aduka the Queen Sinabalakani. Aquina, Magi, Indian democracy in a period right. At the constitutionally period right, Sing the Puna Maxing the Prada delivered Tobra, Habi Wakanduni. Longmai Kulgi Kunjasung cultural dancing Pangtopagaloina, CSO Singi losing Bakayana, Mantrida, Memorandum Kayamarum Supisinki, Mantriki Kungsit Aduda Makuk Tongo official Kayasu Loinaki. Lok Sabha Sadesa Dr. R.K. Ranjana, Netaji Subhasandra Boski, Samakun Manga Suba Mapokumon Palangi, Loshin Bagi Tauram, Moiranga Sumasigi Akoibita Labor Mapam Singda Pangtuk Nabagi Wapam Masi, Lok Sabata Pukatre. Sabagi Awagi Matamda Wapamatu Pukal Aduna Dr. Ranjana Hai. IN Egi Kungdung Gamari Lenana Nikam Ihoki Saruk Ama Oikibaki Damak Manipuri Singna, Tautuk Tabapui, Mang Hai, Lising Machamapa Nipu Marigi April, Tara Marita, Manipurgi Moirangda Baratki, Machi Ohumgi Piral, Ahanba Oina Pahenke. Baratki Lemaida Ahanba Oina IN Egi Office Moirangda Linkatki, Amazung, Mapam Asidagi Delhi Salohaiba, Kolausu Lauba Hoki. Tabiri Papawasi, Akasbani, Imphal Dagini. Rashtrapati Ramnath Kovinda Justice Puligoru, Venkata Sanjay Kumar Bu, Manipur High Court ki Chief Justice Oina Hapkre. Masigi matang the notification ama Law and Justice Mantralay na ngarang thokre. Justice PB Sanjay Kumar Punjab amasung Haryana High Court ki judge ni. Justice Sanjay Kumar hayang ayupung taramatoy makayda Imphal ki Raj Bhavanda Manipur High Court ki Chief Justice Oina wasak lawkani. Manipur da hauki bapung kunmari da COVID ke no bakes tara tare thengnaki yoi amata sibagi paulake. Raijagi haksal bibhag na ngasi numidang wadam thoki ba zero amada hai. Nauna positive oiki ba sing adugi manungda Imphal East gi tara humdoi, Imphal West gi ani, Churasanpur amasung Kangpok bidagi amamam yaure. Masiga luina na apunba positive case ki masing lising kunmapan jama marpu humdoi sure. Auji Paupada Raja Sida COVID-19 positive oiba siki bami ki masing jahum humpotara humdoi sure. Raja Sarkar na drug ki mayukta sangsili bakongjang war against drug campaign bu maikai kaya dagi sagot papungdok na rakli. Mukhyamantri N. Birena Twitter da thagat pa warol amadahai. Manipur ki tongan basing zila singi NGO sa Manipur humdoi gi Apex Body Ekep Museum na makoi gi lam da hauba popi pambi sing yanthat na ba mangzil thana thabak tauna ba wasak lawkre. Manipur ki singi zila sing da pangthok kadori ba District Council ki mikhal kamari lena na Naga People's Front NPF na ngasi Raja Thaki Political Awareness Program ama ukrul da pangthokre. Tauram juda wangang bada Nagaland ki hanagi Mukhyamantri amasung NPF Central Office Kohima ki President Dr. Sulho Jelina NPF pu mapang ama oina yahon bagi damak Sri Birena Luchingba Manipur Sarkar bu thagat papungdokki. Mang na hai dola sina sarkar asigi mapang ama oina leki gani mang na hai. In Manipur, we are going together with BJP government. We have extended unconditional support to Mr. Biren Singh to form BJP government in Manipur. And we continue to be there with him in good time as well as in bad time. As a true partner, I feel grateful to him for the recognition he has accorded to our members of the Manipur Legislative Assembly. Lagliba ADC Mikhal gi matang da mahangna BJP amasung NPF ki marup mapang oibagi mari adu talhandana ba mirep oigada basingda appeal tawri. Tauram da Forest amasung Environment Mantri Awangpong Numai, PSE Mantri Aldiko Hill Areas Committee gi Chairman Laisio Kaising amasung MLA Kasim Bachum amadi dolgi makok tongba lisingba kaya saruk yakhe. AICRP on Mustard Haibasida Farmers Field Degi Tauram amangasi Imphal East Jilagi Anjoda Labor Poiruk Pat Pangtokre. Raja Siki Tungan Bajila Sungtaki Lakpa Lumi Kayana Saruk Yaki Bataurum Atuda, Shiksha Mati Sorokaibam Rajan Singna, Athoiba Atiti Oiki. Singdagi Anoba Water Treatment Plant Ki Hydraulic Function Sing Test Oba Amadi Anoba Pipe Da Ising Tadok Tajin Toba Kamari Lenana, Masidaki Ising Piba Tha Sigi Taratare Tagi Kunmatoi Fauba Lepkani. Masina maram oituna hariba matam asigi manungda Iroisemba Master Reservoir Langkol Game Village Zone 1, 2 amasung 3 gi Zonal Reservoir sing Naurem Thong Uripok Lalambung Thangmaiban amasung Lamphel na singba mafam sing
Kangchuk Water Treatment Plant tagi ising piba Imphal gi mafam singda ising phangloi haina Rajya gi PSED Vibhag ki serol amana hairi Akasbani Imphal dagi pau tabidi Healthcare workers singda COVID-19 gi ani suba dose ki vaccine ngasi dagi kappa hore Malim gi oina khwaidagi chawba immunization drive asi Hokiba January 13 ta hanba dose kapkiba beneficiary singda ngasi ani suba dose ki vaccine kapki Ahanba dose kapkiba numit kunmi pan ki manungda ani suba dose kapkadabani Yaya News ka khanana unabada AIMS ki director Dr. Randip Guleria na hai miyamna vaccine asi kapkiba matungdagi di lebak asi COVID-19 ki laisatagi nanthok pangamlagani Madak asida haukiba pung kunmari da COVID ki anaba lising tara matoi chahum marphu tara manga naba phakibaga loinana leina asida ki naba pharakpagi sangsada marphu tara tare 10 ahum ani yaure Lebak asida leina asida ki naba phakiba apunba mi ki masingna koti ama lakh daruk subna satuk kun manga sure Haksal Mantralay na hai lebak asida hauze COVID ki active case lakh ama lising kuntha taruk changma humpu tara matoi leidi masi apunba positive case ki sada ama 10 ani manga khaktani Mantralay na hai haukiba pung kunmari da COVID ki anoba case lising tara ni thoi sa Manipur humdoi thengna bagal loinana apunba positive case ki masing koti ama lakh ni pan lising marphu tara ni thoi sa set ni futaruk sure Kendra ki Seltu Mantri Nirmala Sitaraman Hairi Nauna Semdokpa Amadi Anoba Inot Haptuna Kendra Lisingani Kunmatoi Kunitoi Budget Asina Bharatpo Atma Nibor Oyanabagi Lambiya Le Lok Sabha Dangasi Kendra Budget Kanabagi Pakumda Seltu Mantri Nahai Sarkar na Pakhaliba Nauna Semdokpa Thawung Kaya Asina Bharatpo Malemda Seltungi Lamda Mangzil Thapa Lebak Ama Oyanbangam Gani Srimati Sitaraman Hai Sarkar na singnarakpa kaya bu khudong saba oina lawi amasung tungkoi na satkadaba seltungi phibam phagadhanabagi khongthang kaya lokhatli tungan ba scheme singi budget ki senpam da hantare haina birodi dol singna maral sirakpa du mantri na yaning taba phongdokhi tungan ba lamda budget thadari ba senpam gi matang da mantri na hai Pradhan Mantri Kisan Sanman Nidhi scheme ki makhada laumi koti tara hen bada lupa koti lakama lising tara manga gi senpam phanghan kre Srimati Sitaraman hai ngaksil ki lamda thadaba senpam sohana dagi sada tara nipan 10 nipan hengalle Lisingani kunmathoi kunithoi gi kendra ki budget ta Shiksha Mantralay gi damak sarkar na lupa koti lising marphu tara humdoi sani kunmari hena prasap tauri Apun senpam asidagi lupa koti lising yang krimari sani pan humpu tara humdoi henbadi school education bibhag amasung ladik payak sana hanabagi lamda thadari aduga lupa koti lising kunsani pan chahum yang kai henbana higher education department ta thadari Sabada budget adu puthok pada Seltu Mantri Nirmala Sitaramana NGO private school amadi Rajya Singha punna honamina duna anoba sainik school samalingkat bagi wapam su lautokhi New World New Radio Haiba Thimdang asi Malem gi mafam singda radio numit pangthokli lisingani taramathoi da UNESCO na numit asibo World Radio Day haina pangthokna ba lauthokhi bani numit asika mari lenana information amasung broadcasting mantri Prakash Javadekar na yaifa paujel piri Twitter ta thagat pawarol amada mahang na hai radio asi nongma gi pakthok sauthok pa hengalaki Sri Javadekar na hai lebak asida leiriba kasbani kendra sing tingjinba nataga da graded tawbagi wafam leite Mantri na hai COVID-19 laisat na maram oiduna All India Radio amasung FM radio sing yauna lam khudimakda khudong saba kaya mayok na hanke Loisilak pada COVID-19 dagi ngakthok na ba face mask upa phuttaruk lamna na leiba khutsa amadi mai bi tarutana na thambahai ba achamba thawung ohum asi ngakna chatti na ba amuk khana ningsingjari Aroibada maroiba pau amuk khana Mukhyamantri NP na hairi Rajya sigi tungan ba kanglup singi phunga wari na singba kaya asi hawgalagiba mirol da khanghalabadi amata oibagi saktam sagat pada achawbu mating oigani Works Mantri TS Bisoje na hairi Singamasung tampaki miyamna amana amagi awaba khudong sataba kaya khangbiba ngamlaba matamdata kunai asida nungsi sanaba puraktuna chawkhatpa ngamgani Justice Puligodu Venkata Sanjay Kumar Hayeng Manipur High Court ki Chief Justice oina wasak lawragani Manipur da haukiba pung kunmari da COVID ki anoba case tara tare thengnakhi miyoi amata sibagi paulaite amasung healthcare workers singda COVID-19 gi ani suba dose ki vaccine ngasidagi kappa hokre paulojare